ꯊꯣꯡꯕꯅꯦ ꯁꯤꯅ ꯌꯦꯟ ꯁꯤꯅ ꯀꯥꯡꯍꯧꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯏꯕꯥꯅꯤ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯁꯤ ꯆꯥꯔꯁꯤ ꯁꯤ ꯃꯈꯣꯡ Mama control doing. 그래서 먹으니까 Sije, kano pambado haiku, haiku masado na pambado ne basije. Hidak yam phai hai, ado mayaming ni khangdre. 주소 장난 많아. Mắm phồng giò. 주소래. 무슨 주? 엄마. Chắc cái sai, hào em. Hào ấy chứ hào ấy, chắc anh bên này. Blue, chân bagi mahal je dia. Habis là mức chất lập này là gọi hàng ngầu cái du mà đúng thùng bagi du. Còn cái hào này mà nó ngon cái này, ai biết? Sao mà có? Hả? Mà đi rau rồi mà. Sa hapugero na. Hapuro. Ang hapura. Iya nih. Tung lâu cái lâu nữa. Đây. Mà, tôi đi cắt răng mà. Nhưng càng ngủ chả biết rồi đó. Thân, rau cái lột. Cái mà anh không ạ? Hinong mana yam hao bane. Manam kurung sim tawra. Em bảo là 진짜 뜨거워 막. 그런 식도. Da. Okay. 아주 무이나. Ano ba matingin niya?
ꯑꯅꯧꯕꯗ ꯅꯠꯇꯗꯤ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ ꯌꯥꯕꯨꯗꯤ ꯌꯥꯗꯣꯏꯁꯨ ꯑꯇꯩ ꯑꯔꯤꯕꯗꯤ ꯍꯥꯎꯇꯦ ꯈꯤꯇꯪ ꯂꯣꯠꯁꯤ ꯎꯗ꯭ꯔꯦ ꯅꯪ ꯉꯥ ꯃꯔꯨꯝ ꯅꯍꯥꯟꯒꯤꯗꯣ ꯁꯥꯒꯠꯄ ꯎꯗ꯭ꯔꯦ ꯄꯦꯠ ꯎꯔꯤ ꯈꯤꯇꯪ ꯂꯣ ꯍꯥꯎꯋꯦ 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 ꯁꯤ ꯃꯔꯨꯁꯤꯅ ꯈ꯭ꯋꯥꯏ ꯁꯥꯏꯕ ꯅꯨꯡꯉꯥꯏꯔꯤꯁꯦ ꯒꯤꯟ ꯒꯤꯟ ꯍꯥꯏ ꯑꯩꯈꯣꯏ ꯒꯤꯟ ꯒꯤꯟ ꯒꯤꯟꯅ ꯒꯤꯟ ꯒꯤꯟ ꯍꯥꯏ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯀꯔꯧ ꯀꯔꯧ ꯂꯥꯎ ꯃꯇꯨꯡ ꯀꯕꯧ ꯂꯥꯎꯕ ꯃꯔꯨꯗꯣ ꯒꯤꯟ ꯒꯤꯟ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯀꯔꯤ ꯀꯧꯕꯅꯣ ꯈꯪꯗꯕꯩ ꯃꯔꯨꯗꯤ ꯑꯣꯏꯕ ꯒ꯭ꯔꯧ ꯒ꯭ꯔꯧ ꯂꯥꯎꯕ ꯃꯣꯠꯇꯕ ꯆꯦꯁꯦ ꯎꯗ꯭ꯔꯦ ꯆꯤꯛꯀꯟ ꯕ꯭ꯔꯣꯀꯣꯂꯤ ꯎꯗ꯭ꯔꯦ ꯍꯥꯎ ꯌꯥꯝ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯊꯥꯒꯕ ꯂꯣꯏꯔꯦ ꯆꯥꯕ ꯋꯥꯔꯦ ꯆꯥꯃꯟꯗꯅ ꯁꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯁꯤꯟꯖꯔꯦ ꯉꯁꯤꯒꯤꯗꯤ